अहानबदा मरोइबा पाउ थमजरी करप्शन अमदी डेटा मैनिपुलेशन तौबा थिंगनबा लेंगाकना डिजिटाइजेशन दा माइ ओनसिलकने हाइना मणिपुर के चीफ मिनिस्टर नोंथुमम बिरेन हाइख्रे अमजुगी निपुतरुक सुबा मपोकुमन थोरम पांथोक्तुना मापन सुबा जर्नलिस्ट स्पोर्ट्स मीट लिसिंगनी तरा मापन गी मना मथुम येंथोखरे पौमिसिंगना स्टेट की मपान दा चटपा मतमदा वावंदा लेनबगे खुदोंग चाबा पीनबा होनरगने हाइना चीफ मिनिस्टर एन वीरेन फोंदोखरे नौना साबा लोइरबा ट्राइबल वर्किंग वुमेन्स हॉस्टल चीफ मिनिस्टर एन वीरेन संगादुना मियामदा खुसिनखरे वैली डिस्ट्रिक्ट मरी असंब लंबी समहनब होनरगने हाइना टेक्सटाइल कॉमर्स एंड इंडस्ट्रीज एंड पावर मिनिस्टर टी.एच. बिस्वजितना फोंदोखरे खुरुमजरी टाइम्स ऑफ मणिपुर न्यूज यंगबरी बिसिंगबु खुमनथेम जेंटल तराम नोक्सरी हुजिक मियाम द पाउ संतोना पिजरी डिजिटल ट्रांजेक्शन लमदमसे करप्शन फ्री ओहेनबदा अचौब मतेंग ओइरगनी करप्शन अमदी डेटा मैनिपुलेशन तौब थिंगनबा लेंगाकना डिजिटाइजेशन माइ ओनसिलकपने हाइना मणिपुर के चीफ मिनिस्टर नोंथुमम बिरेन हाइख्रे वफम असे इम्फाल ईस्ट डिस्ट्रिक्ट एडमिनिस्ट्रेशन अमदी एच.डी.एफ.सी. बैंक पुना खुदसनना सिंदुना इम्फाल ईस्ट डी.सी. के पंचायत भवन पांथोकिबा डिजिटल पेमेंट सिस्टम फॉर इम्फाल ईस्ट के थोरमदा हाइखिबनी डिजिटाइजेशन द कोइना कन खुमांग चाउसलेबा अदुगा ओननबा कन्न होनराइजे कैनो करप्शन दगी करप्शन अमदी मैनिपुलेशन मधु यादनबगी या मपुंग ओइबा पोर अमने अदु मसी डिजिटाइजेशन नाखैसेना करप्शन सम कैनो से मिसुक नंगनी हबगी लेंगा के थाजब लै आई 90% आई थाजे 10% अमदी मरमदी समटाइम्स अखोगी लैरिबा ऑफिशियल सिंगसे सिगी माइंडसेट अमखक कितंग अमा दरकार लेखिनी अदुना ने अखोइना याम तोइना अखोइ ऑर्गेनाइजेशन तोरकांदा एम्प्लॉयीसिंग से मोइदा भाब ताहानबा अदुमगी 10% नै खाइस ngasi launch taukiba digital payment system asina hana lamgi khazna thibada pata singbada did registration tawbada license renew tawbada amade atai atopa tax kya thibada internet banking debit credit card season aduna cashless transaction tawbada asobu khudong saba ama pi kadori एच.डी.एफ.सी. बैंक का खुसनरगा पाइखलिबा वेंचर असी POS machine तरामाथोय सर्कल ऑफिस तरेट सब रजिस्ट्रार ऑफिस अहुमदा थमदुना डिजिटल पेमेंट सर्विसिंग असिगे खुदोंग साबा फंगलगनी इम्फाल इसकी रेवेन्यू विलेज चामगा हुमुद्रानी थोगी मनुंगदा रेवेन्यू रिसर्वे तौबना मरम ओइरगा कंप्यूटराइज तौद्रिबा विलेज तरामंगा थादोकलमलगा कंप्यूटराइज तौरबा विलेज चामगा यांखै तरेता हारिबा खुदोंग साबसिंग असि फंगलगनी नाकलमरोमदा ngasi launch taukiba national generic document registration system hariba software asi lamgi mallepa amade lamgi registration tawbada sizinaragani one nation one software ge concept ta semgat khiba software asina lamgi mallepa ge certificate asi internet ki khuthang da mouse click amada miyam da phangna basu hanari All Manipur Working Journalist Union Sinduna ngasi Manipur Press Club ta Union National Lingkhat ki basahi nifutaruk mapung farak pagi kumon thorom pangthokre thorom maduda Manipur gi Chief Minister N Viren Union gi President Bijoy Kaksing Tavam Editors Guild Manipur gi President Kogendra Khomdram amadi Manipur Hills Journalist Union gi President Ramkung Pamaina athoi baleng birakpasing oina saruk yakhe lamdam asida lairiba pawmi singna saruk yaduna pangthokiba thorom maduda amjugi founder member singda asamba kudol piduna ikai khumnaba utki loinena sahi asigi yausang kumhai manungda pangthokiba mapan suba journalist sports meet ki mana mathumse enthoki thorom maduda athoiba mithunglen gi oiba warol piraduna chief minister N Viren hai lamdam asida lairiba pawmi singi oiba pension scheme gi senfam hengatnaba lengakna honaragani masigi sumathakta pawmi singna manipur gi mapanda chatpa matamda manipur baban singda lainabagi khudong saba sing pinaba honagani haikhe nakalamaromda manipur da pawmi singna lawriba thodang asi yamna sawi hojik manipur da CAB naga peace talk amadi tuan be issue sing asi matam kuiman bana miyam da tangdu laita da ba ohelle issue sing asi gi waroshin athuba matam da laklagani haina thajaba pikhi loinena hojik manipur da mayai kaba nishana maram oiduna oirakli ba phibam asi gi matang da palladuna mayai kaba nishana piri ba saitheng asi pawmi singna miyam da marik chumna pawdam
piduna nisa thingna bhona si mamang da lamdam asidage yu thingna bo wafum kaya thana khiba laikhre maduda miyam gi mot yengluraga yu asi chana kanglon amagi makhada legalize tawduna mapanda thadokpana asumba khongthang oigadra haibadusu makhata na khana khigani haikhi only underground lai wagi na tab koi community yam manina the community kudimba magi interest loina work tong apumba mindset ama pura pangam where Manipuri na trana where India na ibasigi makhoi wakal da changba ngamdo kuki gi tawba naga gi tawba maitai gi tawba pangam gi tawba dongna fracture society ma da koi hobli lakadana paumi hoi bada aduga pau phomu gumba paba gumba siam lu wai kois kana ko mamagi interest so khidra hai wi madumang na paumi sing gi maturity duna ngase Manipura thoning do thok to bane loi lukhrabi widow se machine ai ji na hangata adu kari mama pura bisu kamai si ge drugs alcohol anu masi sima utang ai media ge sino mayam dai request of jari government na sathari total eradication masi mating pangbiyo Thoromadugi President gi oiba warolda amzugi President Bijoy Kaksing Tabamna mamangi sarkar na press colony sanap gi damak piramba lamadu manak nakpa sarkar gi quarter da leiriba miyosina yetleduna signboard na chingba tudek lamba thengna rakhe masigi matang da lengang na minyeng changbiduna athuba matam da yetnariba asiloshin biduna tongan ba district gi laktuna barada leiba paumi singi yenglaga mafam masida matik saba press colony ama sabina ba lenga ke pungning chinchin khe सरकार के ऑफिस खुदिमक्ता प्लास्टिक की पोलम सिंह सिजनदनवा पाउताक पीखरे फॉरेस्ट की जगह मियाम नियम की वांगदा थबक तौबसिंग थिंगनबा लेरिबा फॉरेस्ट गार्ड सिंह दा डबल बैरल सिंह पीनबा होनरगने हाइना चीफ मिनिस्टर एन वीरेन फोंदोखरे वफम सिंह असे मंत्री पुखरीदा लेबा फॉरेस्ट ऑफिस कॉम्प्लेक्स दा पांगथोकपा नेचर लर्निंग सेंटर स्टेट चंपा ऑफिस अमदी डेटा सेंटर हांगदोकपा अमदी मियाम दा खुसिनबकी थोरमदा फोंदोखिबने मणिपुर सरकार की फॉरेस्ट डिपार्टमेंट सिंधुना पांगथोकपा थोरमदुदा चीफ मिनिस्टर एन वीरेन मखा तारदुना भारत के प्राइम मिनिस्टर नरेंद्र मोदी की अनिरक सुब तामगी नुमित चामनी सुरकपगी मनुंगचना सरकार ना फाइखत थबक सिंह मियाम दा खंगनबा अमदी खुसिनबने ngasi tongan tongan department singi oina miam da खुसिनरिबा asigi mathakta makha tanasu खुसिनना बहनरी मफम मसिदा नेचर लर्निंग सेंटर मा हांगदोकपा सिना महौसागी ओइना लेजबा रिसोर्स कयागी मतंगदा ममुताना खंगबा ngamlagani अमरोमदा स्टेट चंपा ऑफिस अमदी डेटा सेंटर असिनसु हिरम कयादा कानबा पीबा ngamlagani मालेमगी ओइना होंगलक्लिबा ग्लोबल वार्मिंग गे चैथेंग असि खरम मखै कोकनबा होनबदा सरकार असिना ग्रीन मणिपुर मिशन हौदोकले मिशन असि माइ पाकनबा होनगनी लोइनना मियामनसु मतेंग पांगबियु अमरोमदा फॉरेस्ट की लमदा नियमगी वांगमदा पामदबा थौदोकसिंग असि थेंगनबा लेरिबा फॉरेस्ट गार्ड सिंग असि मपांगल कनहनबा तंगाइ फदे सरकार असिना फॉरेस्ट गार्ड सिंग असिदा डबल बैरल सिंग पीनबा थौरांग तौरी यारिबा मखै उवा सिंग यानथतकुमसि हाइखे Mamang the Soiram Bamana 70s, 1960s, 70s, like the Soi give a political blunder mistake, Rana, Manipur, division layer. Some division layer. I can say it openly, but Madugi society, fractured society, I was Misa, Madugi Matam, do the politically Soi given a never. Another mistake, I'm the clean, clear, transparent. Society ma thamam sebo adugi dam kane khoi ngasi yam khon work question changer ise mi jung jum yam ngi mitar la ko kayam harau ge bo moina u pi bodu da he pu bo ga moi mayum da thani cm na pir pani ko hen sigi posi da forest ki lai riba official sing am na cooperative oi ada green manipur mission sima mai pa aba adoi da di akhoi global warming is counter to boda koi picture of picture na Manipur na share to bodo madung hamme nei koi logi ai Forest Minister TH Syam Kumar, Consumer Affairs Food and Public Distribution Minister Karam Syam, Fisheries Minister NKC Amade, Principal Chief Conservator of Forest K Angami IFS saruk yakhi Forest Department ki official kasu saruk yakhi ba thormaduda Forest Minister TH Syam Kumar na makha taruduna Forest area sing kan bohonabada department na lawriba thogdang asi yamna thaganingai oi tongan tongan ba project kaya mang
hankraba forest ki lamsing asi amuk hana kan bahona ragani haike Ching pa turen kan bana mating pangbiyo ngasi ekoi gi aning ba miku khragi apam baduna Manipur gi phajagraba sini phajaba mayam che heko leko dongna phajaraba pithibgi lepa atena America gu mana paisa paida ga ngasi bawda koi loktak si super power ne hai America si moi loktak ki sam ngam pona te dungi miro gi damakta to khoi mayam sina miro le khoina asiumba mache mache mai thukai da gadi suma phajaba Manipur gi top top phajaba se sana le pang jewel of koi gi India nang sa gi hainer mayam si mang gi ni mating pangbiyo Valley de River District Mari asi Assam Balambi da samnahana bahona ragani haina Textile Commerce and Industries and Power Minister TH Biswajina Phongdokre wafam singa se inkum jali singani ga taranipan the small medium and large power project kaloinana infrastructure development ama ohenduna Manipur da natana Northeast region da asobakana ba ama pina bagi pandam da linkhat ki ba Bisnupur district ke manung sanba Tera Urak Industrial Estate da Manipur da Sava Kanglei Khudol haina mingthon ba Golden Trans Power Factory ama sangabagi thoram da ngasi phongdokhibani thoram adu da oinam SC gi MLA amadi MPCB gi and KVIB gi Chairman L Radhakishore MSPDCL gi Managing Director L Priyokumar amasung Executive Director Santi Kumar su athoiba mingthulenching oina thoramadu da saruk yakhi loinana Manipur ge entrepreneur kya su thoramadu da saruk yakhi Minister Biswajina makha taraduna lamdam sida paikatpa thabak khudinge infrastructure mapang lamdagi leiri mafam sida asigumba power puthokna ba polam sarakpase lamdam sida di ahan bane masina sakholak lagade mapanda yonduna lamdam sige imung kya thabak pina hingbangam gani society ama reform tawba haibase transformation amadi hard work changi masida aikhoge sakhonaba lambi aikhoina semjagadabane afaba ahongba ama purakna ba honarasi haike amaromda social economy fagathanaba isana angamba thakta thabak suduna pothok mafung fana pothoktuna iromdom hingbangam ba honase sarkar haibase prajaga puna chatminagadabane ingna chikna hingna ba honasi haibago lenana craftsman amadi artisans singi damak makeup thokpa matam oire haike yamna entrepreneur ki lamda adu enterprising oiba sigilam sida du cooperative lam sida yamna akoi leiba mapalam gi posika tairap tobire har kanda mokhoga aikhoga joint venture tawba yarana bagi port mayam ma tawbu matamda aikoi Manipur ki resources sinani human resources sinani adu punamak leiba pole resources sinaba matamda aikoi gi automatically transform na choi magila Tribal Affairs and Hill Government of Manipur na non-lapsable central pool of resources ke sentang makhada Chingmairong da leiba Adimjati complex ta lupa crore ahumrom changna sakiba tribal working women's hostel ngasi Chief Minister N Virena sangaduna miyam da khusina kre thoramadu loisilakpada paumi singna hangba wahangi paukhom pireduna Chief Minister N Virena hai NRC gi matang da lamdam asida leiriba miyamna mipaingai oide state asi article 371 gi makhada leiribani masigi su mathakta andak Guwahati da pangthokiba neda gi conference ta Union Home Minister Amit Shahana su article 371 da hongba leiroi haina phongdokiba leikrabani adumoinamak border area singda lenga ki maikaidegi akanba section thorong lokhatuna mitop sing khangdokpigi thabak sathari haiki Home Minister Amit Shah ji ne handa ki Northeast Council ki da yam clearly neda gi mifam da yam clearly high gre madudi kari no ha kada hanagi leiriba existing laws Nagaland da leiriba Arunachal da leiriba ILP gi dagi kano da Mizoram da leiriba loina madu even akoi Manipur gi article 371 si leiri high pon me am si amata trust ro haramina akoi yam ka hena aikoi sidai da changakani natraga khunda gini haibi pakhaningai leite adugi mathakta tawdor si adu khanto obusing do akoi citizenship pi busu yar 2014 gi December gi tarik 13 gi mamang da leigraba amadi madada claim tawgraba kangbu haibani adu masidai da akoi yam ka hena mi painingai oide aikoi gate Jiribam Mau More aduga airport adagi every police station khuding koi madugi checking yam khona kan khalali na damain thamse Paugi Maraktan atin ba Brematang Luminesi. Hello Food Express na adom adom gi matam manghandana home delivery tawbagi khudong chaba pijari. Ngasi mak housing mak adom na adom gi mobile da click ani khak nambiduna Hello Food Express ki apps asibu hapchin biu. Apps asigi matengna adom gi apamba chaningba chanaba makhalsing anakpa amadi arapa da leiriba Manipur gi apamba hotel singdagi mahau leina chabiu. Atenba matamgi manungda apamba sanaba makhalsing Hello Food Express na vijariba home delivery ki khudongchab silogi. Hello Food Express, your favorite food delivery.
Kangla food product ti iram dong gi aseng ma mahong yeng dio garlic mixer khata natana kangla gi no food item singi mahok khangla bada ngauroi do kana bu leibu Kangla break matung da makata pa pok pijari sahi asigi marsada sahi nauri bini pi masa amabu nupi oibigi ikai kumna bamangha ba hona bigi maralda police custody da lairakiba wangoi leifra kom lekai digi tayanjam netrazid special judge poksoge court of thokre case ke ayona hajar pagi matungina jail da thajan kre nakal da naurem rekha mihat ka mari lenena mapuroi ba dijamani ngasi CJM Imphal West ke court of thokre court na case asige makhata ba hearing district and session judge Imphal West ke court ta thasige kuntareta sathanaba khanghan kre The Good Karma Foundation Thangana Tangkak Naina Satharpa regular campaign Sep Loktak No Our Leg Loktak Country Haiba banner Makada Mangarak Suboina Sandra Tourist ke akoy pamapam singda Amarokai Sengdokre Thormaduda Tourist Spot Asuge akoy bada leiba Sandra Youth Club Sandra Amadi Sandra da leiba Kuntramatoi suba Assam Rifles yauna Paksan alam tu sit sengki Kuntramatoi suba Sandra Post ki measure na hogdoktuna sathakiba campaign aduda yamlaba plastic ki polam sing khongkat pangam kibaga luinena lam koiba lakpa miyamda point manga yauba pamphlet sing yenthokuna Loktak kanaba paujel sing piki ngasigi thormaduda saruk yakibasingna Loktak kan bahibasi miyam ge khuta lei haiba yauna warip manga loki warip sing adudi amorakai mafam sana hundoktuna mahusagi khalda akaiba piroidaba pambai puthokpa plastic ki polam sing sizinadana ba natroga recycle tawduna senthok lakna bahonaba Manipur gi sing amadi lambi gi matai singda mahisaba upal wapal pumsang sanganduna ainga sagi khal kannaba loinena uhai wahai marang kaina puthokuna chinjak thamipal tangdana chinjaki mapu oina bahonaba isingi isel thingduna energy lobgi mohota nungsit nungsadage energy lownaba honaba amadi makal makha kyagi tilhat hidakna chingbage masum sing isingi isel da tinkhidana pambai puthokpa yauri hairiba point manga asi Miam hupna khangminaduna thabakta onthoknaba Manipur lengana athubada thabakta onthokpada mateng pangbinabasu lenga ki puning singsilakli Manipur gi tourist spot amasu oriba Sendrabu Lunana thamnabgi pandamda pakhang leisa singlupna Sendra chinggi akoibada dustbin singkin bagaloinena lamtu sit sengkre dustbin singkin bagi thoramadуда Besnupur district ki upa adaksha T Dines Thanga part 2 gi upa pradhan Basanta Singh Thanga Part 2 ki Pradhan N. Chandra, ex-Pradhan TH Binarani Devi, PLS ki Secretary TH Indira, PLS ki President O. Basanta Singh, Thanga Ward No. 1 ki Member M. Kunjabihari, Thanga Ward No. 2 ki Member M. Sikandar Su Sarukyaki, Thormaduga Mari Lenina, Pakhang Leisa Singlup ki Vice President L. Syam Maitena, Loktak Pat asigi manakta leiduna ising marang kaina phanglabasu lam koiba lakba miyasingna langthoklamba fatta hogdi mayam amadi turel kyadagi sentharpa sing asina maram oiraga Loktak ki ising asi thangna chanabagi sijanabada isada laina tina kya polpa yabagi phibamda lakle maram asina ising asibu khajitang oirabasu sijanaba yanabagi damak aikhoina Loktak ta fatta hogdi langthokpagi mahutta dustbin da langthoktuna henna lu nanba laina tina chendaba khungang ama ohenbata natana taru tananba tourist spot ama oinabagi damak dustbin sing ase install tobuni haina hai Loktak ki season 9 na pumtharakpa patharakpa thiengbada hangoiba tasengmamakti test tawduna yengba matamda khut phawba hamgano kol phawba phengano haiba ising asi aikoi khungang asidadi thaknanabagi ising amoina soktuna sizinari asigumba ising asi garbamelgi mageidagi thoidokna akal bamongda yengsin bidrabasu leijariba aikoi silmi sing asina aikoi ising sida tasiliba amotpa sing asi lokthoklaga aikoi sizinari bising asi khara khaktang oirabasu afabaromda pukalakpa yananabagi khongthangda aikoina khongthang asi lokhatjabani Malemgi apikpa purup ama oibeta natana khongul fawba mutkragani haina mipainariba mitei maiteibu Bharat Samvidhan ge article 421 clause 1 gi manungda ST status ta chalhanduna ifurup iramdamasi kanmangamgani haibigi wakhalonda STDCM na sangsilakliba khongjang asida the Youth Bright Star Club Sogolban Tera Sapam Lerak Nongmaitem Lekaina Mapung Fana Sogali Haina Club asigi General Secretary gi Cherola man hairkli Cherola sina makha taraklibadi STDCM na mitei maitei gi identity amadi isagi lambu kanjanaba paikhalakpa thabak thoram khudimakta club asina angamba pangal thona puthoktuna saruk yagani hairi
Wabugai High School Wabugai gi marifu manga suba mapo kumon thorom pangthokpa loinena High School Living Certificate Examination lising ni tarama panda school asigi oina mark wangna phanglakraba mahiroi singda asamba khudol piduna pungning thawat khrai ngasi Kaksing District ke Wabugai da leiba school asigi recreation hall da pangthokiba thorom aduda athoiba mingthunglen gi oiba Kairak Wabugai gi Jila Parishad member M Jentukumar na lusingduna miyam ni school gi nungbida highlight katuna amadi school gi firal chingkhatke Thormaduda Wabugai High School asibu hogdok piramba mioi teret ke imung manung gi miyoi singda khudol pot sing piduna ikai khuna ba utpaga loinena SSLC examination lising ani tarama panda school asigi oina ma khwaidigi wangna fanglaki bi mahiroi ani M Arvani amasung M Payal anida asam khudol piduna pungning thawat ke Thormaduda mahiroi singna nat ki oiba jagoi sai amade thang tagi thorom singchu utke Irawat Celebration Committee ICC Manipur amadi CPI Nambol Local Council na kusam na duna ngarang Nambol Khori Lekai Youth Association Hall da Manipur Drahum Doi Suba Biplabi Birage Mapokumon Thorom Pangthokre Thorom Maduga Mari Lenena TH Banumatina Mahaki Mapur Bigi Thorom Pangthokli Basing Asidage Nambol da Pangthokli Basina Khwaidigi Nungai ba amadi Apen Bapawi Mahaki Mapur Baga Tineramba Marup Sing Yarumba Party Sina Asigumba Thorom Ama Sinbi Bigidamak Tagat Papongdal Uduna Matung dasu Sinmangambo Obio Haike Thorom Madu da Saruk Yakiba CPI Manipur State Council ge State Secretary L Sotin Kumarna Biplabi Biragi Mitam Ama Imphal Bazar gi Mayolda Athubada Soidana Khilagani Hanesu Lauthoki Nakalamromda Thoromadu da Saruk Yakiba CPI ge National Executive Member Dr. M Narana Irawatpu Ningsingba oina Thabum ama satharakpagi saruk ama oina Biplabi Birabu Ningsingduna Thoromsi pangthokpani Irawatpu September thada pokhi aduga Miro taduna Burmada yaukibasu September 13 dani Irawatna lingkhat lamba party asigi secretary oikiba Biplabi Birabu September 15 da pokhi aduga Awana Khwaidigi Thengnaba Thasu Oibana September Thabum Asi Party Sina Thabum Palan Oina Pangthokuna Lakpani Haina Phongdokhe It's not the way. You hope you. It's simply happy you. Prajani Shumans, Nana you, but the Prajani Kazabuzi. How did you present Kazabuzi in Mani? Assembly the Prajani Kazabuzi. MLA Manipur Prajani Kazabuzi. I don't know how many people. Chumnaki Kegoma Haiku looking minor Rena, Sayapena, Unavada, Namaste, Tobuki, Kamu, the point of the Shibu, good company of Prajani. Manipur gi tuan tuan pamapam sing dagi lakpa CPI gi thongmi sing all Manipur nupi marup ki miyoi sing kaya su thoromdu da saruk yaduna Biblabi Vira amadi lamyan ba Irawat ki saktam da haikaleka tamkhe Tungan ba scheme sing Ayushman Bharat Beti Basau Beti Parao Posan ma amasung swasta hi seba gi paujel puba rally amang ase Sandel district headquarter da satkre District Administration Sandel na PhD Sandel SDO Sandel CMO Sandel amasung Social Welfare Department Sandel ga puna khusan aduna satkiba miyam gi rally adu Indoor Stadium Sandel manakta gi SDO Sandel Loktongbam Leander na lamthaki Asa Anganwadi Worker Helper Sing tungan ba department gi miyoi sing yauna satkiba rally adu Zafau Bazar fauduna chalba matungda Sandel gi DC office complex ta Deputy Commissioner Sandel Krishna Kumar Okhe mafam aduda SDO Sandel Loktongbam Leander na Beti Bachao Beti Padao Gimaramda CMO Sandel Dr. Sarthani Selvam Ayushman Bharat ki matangda Swasta Prerak Tata Trust SBP Chandel Dierson Morong Tongtangna Posan Magi Aduga PhD Sandel gi EE Saigolen Lungdimna Swasta hi seba gi matangda wangangkhe Deputy Commissioner Chandel Krishna Kumar na phongdokibada government na miyam gi damak paikhaliba scheme sing miyam da ningthina khanghandrabade kanaba lobangam loi maram asina punamangna honaminaduna scheme sing asige kanaba losi haikhe paugi maraktan aten babre matanga lugjari Canback Industries की थांगबंदियन कॉलेज वेस्टर्न गेट की मायुक नबद लेबा कैन एंटरप्राइजेस शोरूम की ओपनिंग सेरेमनी लागलेब सितंबर 19 लिसिंगनी तराग मापंदा पांगथोक जरगनी ओपनिंग सेरेमनी असि मरी लेना कैनबैक फोटो कॉन्टेस्ट अमसु थमजरी कॉन्टेस्ट असि अहान मना रुपा लिसिंग तरा अनि सुमना रुपा लिसिंग मंगा अदु अहम सुमना ना रुपा लिसिंग अहुम थमजरी सरुग याबनिंग सिंगना हाइब नुमिन असि की पुंग मापन फावदा लेथो बिरगलगा कैनबैक इंडस्ट्रीज की कैनबैक अममम पायरगा फोटो सेक्शन अमा पांगथोक जगनी हाइब फोटो से कैनबैक इंडस्ट्रीज की फेसबुक पेज ता अपलोड तौरगा लाइक मसिंग ख्वाइदगी याम कंटेस्टेंट दा मना असि पिजगनी
अमरोमदा केंद्र सरकार न पाइखलकलिबा पोसान मा बेटी बचाओ बेटी पढ़ाओ स्कीम अमदी अतै थोरांसिंग मियाम हुपना खमिनबगे पांडमदा वांगबल ग्राम पंचायत सिंधुना ngasi उयाल लाइबुंगी संगलेंदा अवेयरनेस प्रोग्राम अमा पांगथोखरे अवेयरनेस प्रोग्राम अदुदा खंगबो केंद्र गे एमएलए ओ सूर्य कुमार अमसुंग वांगबल जीपी गी प्रधान हसनाम मनीचंद्र उप प्रधान लाइसरम बिमोल अमसुंग हानगी प्रधान लोंगजम अमुजाउना मथंगसिना अथोइबा मिथुंगलेन थोरमपु अमसुंग अखनबा मिथुंगलेन सिंग ओइना सरुक याखे थोरमगी सरुक अमा ओइना थौबाल सिटी ब्लॉक दा पंचायत सेक्रेटरी ओइना थौपुरिबा तौरांगबम सुभाषचंद्रना नेशनल न्यूट्रिशन मंथ बेटी बचाओ बेटी पढ़ाओ स्कीम गी मतंगदा रिसोर्स पर्सन ओइना वांगांखी मुनकेचर प्रोजेक्ट यूएसए की मखाद लैबा शशि किरण चैरिटेबल ट्रस्ट न सिंधुना ngasi सही नौरिबा क्लास 6 तगी 10 फाउबी मनुंगदा लैरिबा नुपी मसासिंग करमना मेंस्ट्रुअल साइकिल हौद्रिबा अमदी हौरबा मतुंग करमना मैनेज तौगनी अमदी करमना हक्सांग तरु तनाना थमनबा होनगनी हाइबगी मतंगदा अवेयरनेस प्रोग्राम अमा ngarang कस्तूरबा गांधी बालिका विद्यालयदा पांगथोखरे थोरम मदुगा मरी लेनेना डॉक्टर खेलेनाना सही नौजरिबी मेंस्ट्रुअल साइकिल हौद्रिबा नुपी सिंगदा अकीबा अमदी पाखतपा पोक्तनबा लोइनना ममा मपासिंगदा अकीबा तौदना मखोइदा थेंगनरिबा अवाबा अदु फोंदोकपा ngamnaba amadi मैनेजमेंट करमना तौगनी हाइबगी मतंगदा अवेयरनेस प्रोग्राम असि पांगथोकपनि हाइखे ट्रस्ट असिना अमुखना सामगे सिजनबा याबा सही अनि हेना चटपा नुपी मसासिंगदा यामना कानाबा पीबा सैनिटरी नैपकिन सिंग लेमने एंथोके ट्रस्ट असिना मणिपुर की मनुंग हंजिनबा मफमदा लैरिबा नुपी मसासिंग अमदी गवर्नमेंट स्कूल सिंगदा अवेयरनेस पीबा अमदी सैनिटरी नैपकिन सिंग लेमने एंथोपगे थबक सथखिगनि हाइखे And we have partnered with the Mooncatcher Project. It's a US-based NGO, and our program is to provide reusable, washable menstrual kits to girls so that they do not miss school. So we give our kits completely free because we have found that girls drop out of school once they start menstruation, and we want them to continue their education. Mostly girls out here in schools or colleges, we use only sanitary napkins which are not reusable, which are disposable, not never. So we are donating the sanitary pads which are rewashable, reusable, and which is very environmental friendly. मालेम की अतई मफम द पांगथोंगबगुम थौबाल डिस्ट्रिक्ट ससु 33 सुबा वर्ल्ड सुसाइड प्रिवेंशन डे पालन थोरमगसे डिस्ट्रिक्ट मेंटल हेल्थ प्रोग्राम डिस्ट्रिक्ट हेल्थ सोसाइटी थौबाल ने सिंधुना थौबाल मेला ग्राउंड पांगथोखरे वर्किंग टुगेदर टू प्रिवेंट सुसाइड हाइबा हिरम द पांगथोकिबा पालन थोरमदुदा रिटायर्ड सीएमओ डॉक्टर केएचएस मंगलेम सीएमओ थौबाल डॉक्टर एन जयंत कुमार डिस्ट्रिक्ट हॉस्पिटल थौबाल की सुपरिटेंडेंट डॉक्टर सीएच मेमसा अमदी डिस्ट्रिक्ट हेल्थ सोसाइटी थौबाल की डीपीएम सीएच बसंतना मथंगसिना अथोइबा मिथुंगलेन थोरमपु अमदी अखनबा मिथुंगलेन सिंग ओइना सरुक याखी थरोमदुदा डॉक्टर ए रानिता अमदी डॉक्टर रविंद्रना रिसोर्स पर्सन ओइना सरुक यादुना वांगांखी अतोइबा मिथुंगलेन की वारोलदा डॉक्टर केएचएस मंगलेमना हाई समाज असिदा थोकलिबा मसा मथंत सिजबगी थोंग असिदगे अखोइना अखोइगी मरुप मपांग इसा इसुसिंग कन्नबा होनबा हाइबसि तंगाइ फदबनी मियबा अमना सिजनबा वाखलोन अमा लाकबा हाइबा असिगे मरम क्यादगे ओइरपा याय अदुमोइनमक मखोइना सिजनबगी वाखल खल्ले हाइबा असि खरत ओइरबसु खंगमंगमगनी असिगुम्बा वाखल खलकलबा मियसिंगबु अफबा पौताक पीबीबा अमदी हिंगनिंगबगे अपाम्बा फावनबा तंगाइ फदे हाइखे अैना अपाम्बसिंगो अैगी इमानबगा अैगी अयिंग योगै पालगा अैगी इसागा अैगोना फरक्तबसे कमाइना उना अैना पीबगा पदगे वाखनसे असिगो पदगे लायोइख्रबा अरांगफम पुरेल सिंगदा हेकलेका तंबिकी थोरम ngasi Manipuri अरांगफम डेवलपमेंट एंड कल्चरल इंस्टीट्यूशन मैथसी न सिंधुना लमसांग बाजार दा लैबा कम्युनिटी हॉल दा पांगथोखरे थोरमगा मरि लेनेना इंस्टीट्यूशन असिगे सेक्रेटरी खुराइजम गिरानी मैतेना हाई हौजिकी मिरोना अरांगफमगी सिनफम असिबु लाइना लौनरकले अमदी खंगदबना मसिंग यांगछिलकले मरमदुना तुंगी मिरोलदा अरांगफमना लौरिबा थौदांग अमदी मरोइबा अदु हौरकलिबा नहासिंगदा खंगनबा अमदी अरांगफम हाइबा सिनफम असिबु कन्नबगी पांडमदा थोरम असी पांगथोखिबनी अरांगफम तंबा हाइबा सिनफम असी स्कूलिंग अमा लैतबना मरम ओइरगा सिनफम असिबु तमनिंग बसिंगदा खुदोंग चादबो क्या मायउनहल्ले अरांगफमगी सिनफमबु मतिक चाना हाइरबा मिसक अदुदी थवलोन व्यवहार खंगनी हौजिकी अरांगफम हाइबसी थोरम खुदिमक्ता यावदबा याद्रबा मसाक अमा ओइरकले करिगुम्बा थोरम अमा पांगथोकनबा होनबदा इमुंग मनुंगी अमदी मिपुंग खुदिमक्के थमोय पेलहनबा अरांगफमना दायित्व लौरिबने हाइबा वाफुं कया फोंदोखी पांगथोकिबा थोरम अदुगे सरुक अमा ओइना लाइरेन काबी यूथ ड्रामाटिक यूनियन गे माइकेदगे अबुजाम याइफबा मैतैना पेना सैहौ खुदोल तमखी सनालुखोय आर्ट सेंटर गे माइकेदगे कोंथौजम दाइना सनुना सैहौ इसै सखी होय लालोंग मणिपुर थांगता कल्चरल एसोसिएशन इरिलबुंगी माइकेदगे थांगता अमदी लाइरेन काबी यूथ ड्रामाटिक यूनियन लाइरेन काबी की पार्टी न सानबा ड्रामा
Loibi Napom su utki. Kwakatil Bazar da leiba apunba idai park mahiroi sinpang loop Ems ki mea loisengda mahiroi loop asige President Roman Kumuzam gi milyang makada iram da masige tangdu leitadraba phibam kya amadi mahiroi khunai gi yaifanaba satharak pathabak thoram kya da pakthok sauthona amadi kumang sausuna Ems ki sintha kya pangwada hena mapangal leinab gi pandan loop asige Imphal East masaloseng mai pangna hangdokre haina loop asige cherola man hairakli cherola sin makha tarakli badi masaloseng asige oina Frankie Ningombamna President Laistram Sivanandana Secretary General Milan Waikomna Finance Secretary Lily Longzamna Publicity and Propaganda oina khalle hairi Khangabok Kendra ge MLA O Surja Kumar Namagi Local Area Development Fund gi makhada Khangabok Cherapur da saba waiting set amanga se hongnabai matungina sangaduna miyam da kusina kre ngasi gi waiting set sangaba adu saruk ama oina waiting set adu ge akoibada Kendra se ge MLA O Surja Kumar na usara kya sutha ke Manipur ge MLA Minister Singamadi Miyamna Thariba Usingsi Hingansi Haina Wangu Development Committee ge Executive Member TH Dramendrana Wangu Lamkhai dege Lupa Marup Tava Lambida Committee Sinduna Lamtu Sengba Golena Usara Singh Makong Sengba Amadi Anuba Sara Singh Thabagi Thoram da Fongdokre Thoramaduda Committee gi Maruiba Thomi Kyasu Laktuna Thoramaduda Saruyaki Dharmendrana Makataraduna Sunu Kendri Manungsana Leva kilometer Manga Sangba Lambi Sige Nakanda Lisingani Traudoida July Kunipandagi Hogduna MLA K Ranjit Ki Minyang Makada Committee Asiga Miyango Kusanaduna Usara Lising Manga Thakibane Sahi Kudingi Makong Sengduna Hingna Bakana Honarakpani Masina Global Warming Lakliba Asi Hantanbada Kazitang Oiribasu Mating Pibangam Lagane Manipur Miyamna Thabiriba Usara Sing Hingnaba Sahi Ohumdi Senabiu Haike MLA lamjing makada miyamna tangkak kayada makhong sengdana amadi sahi ohumsi using asi sasana soktana ba samban khadana yamgi khulang haiba tare mayamna sacrifice toraga koi u hinghandaba yade habagi pandam da koina koi kanna senaraga nasigi phibamsi yori segi padana aina pijaning ba message se usi targa sahi ohumdi sasanna waikhairaga su hingbagi chang sibawdi senambasi mathau tai hena koi mafam khudimakta honorable minister sing honorable MLA sing mayam yauraga koi u mayam thabiri bagi aduna Manipur gi hujik miyamna tharibu u miyam si koi hingansi Paugi Maraktan aten babre matangalomine Mega Monsoon Offer. Be a lifetime subscriber of Lamjingba Times daily newspaper at ₹10,000 only. For more details, please come and visit our Lamjingba Times office at Uripok Laikurembi Laikai, Imphal West, or contact us at 8837353352 or 9402991938. AIYF Manipur State Council na sinjaduna Lamyanba Luching Purel Hijam Irawat the tribute tawjaba Kunmari Suba State Level Jananeta Hijam Irawat Saithai se Changdamnaba Pangthok Jaragan Category ani thokna khaidokjai junior amasung senior category Form Thajan bagi aroiba numitna 18 September 2019 Date of competition 22nd September 2019 Mafamna JN Manipur Dance Academy Imphal Competition sigi form pampamna AIYF Office Irawat Bhavan Group Mahalteng Imphal Manipuri gi sejak pisingna form tang lobiduna Masida upcoming singer singna saruk yabiu aduga masigi competition si khalaliba sejak singidi amna soba platform mo idini Manipur gi nongle inkhalaklibi singna saruk yabiu Kunmari Suba State Level Jananeta Hijam Irawat Saithai se Changdamnaba Sahi kuding gi lepa laitana pangthoktuna lakpagom handak sahi gi oinasu Assam University Manipuri Students Union na sinduna Tara suba Manipuri get together amadi freshers meet lising ni tarapan gi thoram Assam University da pangthokre thoram adu Assam University da leiba Bipin Chandra Paul Seminar Hall da pangthokhe puna mahiroi samarom henbana thoram adu da saruk yakhe chief guest oina Dr. Waribam Ragumani HOD Department of Manipuri amadi guest of honor oina Kumuzam Diren HOD Department of Linguistics amadi All Assam Manipuri Students Union gi mahut sinduna Kabrabam Bikramjina Thormaduge Mithunglen oina saruyake Thormaduga mari lenena University asida tamba mahiroi singi maraktage Mr. Freshers amadi Miss Freshers su khanke Aroibada University asigi mahiroi kyana cultural program haibidi jagoi isai na chingba kya thogol tamduna Thormadu mapung phana pangthokhe
Naga Council Dimapur ge Public Action Committee ne state asigi leiriba check post singda state amadi non-state organization singna ain kaina manpuba gari singdagi tax loriba sing asigi mathata meeting changlagani haikre. Hiram asigi matangda Public Action Committee PAC na Nagaland gi Governor amadi Chief Minister da wakacherol pisin khraba matung state asigi leiriba check get singda unauthorized oiba mawngda kanagumba khara natraga organization singna tax khulumba singi mathakta Nagaland government na meeting changba hokre. Karigumba makhatana satharak labadi ain gi matungina lokatpam thokpa thabak lokalagani. Aduga ain gi wangmada tax khongotpa leirabadi state sarkar da khangalaknabasu khangan khre. Nagaland gi Chief Secretary na thadokpa cherol amada Nagaland sarkar na sinaba department kharana sarkar na lepa changda tax natraga royalty loba natana atopa myoi natraga organization amatana tax khongotpagi ayaba piba leite hairi. Panbayabadi wakacherol aduda Dimapur faudana chaliba manpuba gari sing asida escort piba amadi check post singda security personnel sing deploy tobiyo haiba wafam sing yauri. Nakalamuromda Nagaland Voluntary Consumer Organization amadi Kohima District Truck Owners and Drivers Union na PAC na ain kaina tax loriba singi mayokta sangsilakliba khongthang asida mafung fana sokat khre hairi. Jammu amadi Kashmir ge Punch District ke line of control LOC area da leiriba khulsing amadi forward posting da Pakistan ge lanmi singna ngarang numidang motor cell kya kapsilakpagi thodokta army jawan kya asopan nangkhre haina official gi report amana phongdorakle. Ngarang numidang pung 12 makharum tarkpa dwaida LOC da mathok tawriba army personnel singi mathakta motor cell kya Pakistan ge maikidagi kapsilakhe. Maduda mathok tawriba army personnel sing adu asopan nangkhibani. Nakal moromda sahi asigi manungda Pakistan ceasefire gi chana kanglon thugaiduna nongmai kapsilakpagi thodok lisingani ge yankhai hena chatharkpada miyoi kunithoi sire haina India government na phongdokre. Hiram asigi matangda Ministry of External Affairs ki spokesperson amana hai hoki ba sahi lisingani ahumda lauthoki ba ceasefire ngakna chanaba Pakistan da kayarak hana khangan khrabasu ngasi fawba thabakto onthorpa leitre. United Nations ki mifam da Pakistan na Kashmir gi wafam pukhalakpaga loinana India bu miyoi bagi hak khongaung nei haina maral sirakhraba matungda ministry na wafam asi phongdorkhibani. Line of control LOC amasung international border da ceasefire thugai bagi thong toina chatharakpana ngamkhai paringda khundariba khunjasing mipaiba pokalle. Masida India gi maikaidagi yariba makai khut handanaba honaduna lakli hariduna ngamkhai wangmadagi nongmai kapsilakba amadi terrorist thajilakpagi thong leptana chatharaklabadi yonlanaba leibak anigi marakta pamnaba thokdok tholpa yai haikhe. Prime Minister Narendra Modi amasung US ki President Donald Trump anina Houston da September 22 da pangthokadaba diaspora event punna saruk yaragani hairi. Panbayabadi lusingba anina joina takrava Indian sing unabagi thoramadu da punna saruk yagani. Yaroi haibigi matangda chap chaba ama khangba ngamdana leirakpani. Miyoi lising cha kayana saruk yagadoriba meeting aduda President Donald Trump su wangangadori. Malemgi khwaidigi chawba democracy satpa leibak US amadi India anigi marakta asigumba thoram asina leibak anigi marakta partnership ki mari fagat hanabagi asoba khudong saba ama pibita natana energy amasung lalon itiki mari hena fagat hanabagi lambi puthokpada khudong saba ama piragani haina press secretary na phongdokhe. Miyoi lising yankai henbana Houston ge NRG Stadium da pangthokadaba thoram maduda saruk yanaba hanana register tawkhre hairi. Hojeng amuk sanabagi paw phangbigani. All Jiribam Sports Association AJS Jiribam na sinduna Jiribam Higher Secondary School gi playground da August ki tang kunthra da ge team 13 ne saruk yaduna satharakliba 33 suba Sandam Inunganbi Memorial Mini Boys Under 13 Football League Tournament lising ni 18 ngasi sanakiba taruk suba quarter final league round match da NYC Namdailongna PSC Kalinagar bu Panjel Mari amada maitiba pikre ayeng PFC Faitol ga BBA Soto Bekra ga sanaragani. District Football Association DFA Thawal Nasinduna Thasigi Nipandagi Horaga, Chawema Higher Secondary Playground da Sathariba, 2nd and 3rd Division Football League Tournament lising Nitrama Panginga Sisanakiba match da City YC Hairok Amasung NYPC Thawal Ningombam draw oikre. Punna team Nipana Group Ani Tona Kaidolaga Sanariba, 3rd Division Gate Tournament ki Ngasigi match da CTC Amadi NYPC goal Amamada Janaduna draw oike. Tournament asigi makha taba match hangsit tang 19 da sanaragani numit asigi ahanba ground gi match da CTC Hairok amasung Refa Laisang Them aduga ani suba ground gi match dana NYPC Thawal Ningombam amasung UMFC Moijing na sanaragani.
Indian Pancake Slash Federation ge chaliba sahi lisingani tarama pandage lisingani kunhumdoi fawgi anoba executive committee amasung office bearer ge election tha sigi tarada Punjab ge Hotel Grand Galaxy da pangthokre. Election aduda Manipur ge mihut oina thakiba Naurem Boinaubu executive committee ge member oina khalakpada Pancake Slash Association of Manipur na ngamkhai leitana thagatpa ga loinana nungaiba phongdorokle. Badminton sanaroi singna practice tawba matamda hena khudong sanaba Manipur Badminton Association asinduna chingi amadi tampake Badminton Association singda walk court ngasi Imphal gi DM College campus ta leiba Manipur Badminton Association MBA gi holda association asigi president Yunam Joy Kumar na sanaroi singda khusina kre polam sing yan thopagi thoram maduda saru yakiba MBA gi president Yunam Joy Kumar na hairiba court sing asi amamamda chawrakna lupa lakh amarom gi oigani Sanabagi polam sing asi maroina sanaroi sing hena masek mangal thokna ba amadi makhoi bu pungning thogatpo oina yan thokpani haike Manipur sip objiki ki matang de last year so khoi senior da khoi na champion tabni team champion khoi Manipur na lobuni ado junior gi level gi da player all India gi ranking da leiba yam na panam yauri ado haiba player mayam sum sing ju encourage to boina under 11 under 13 under kanoi 15 under 17 gi leiba player mayam sing ju moi Panda kano to academy da chakpa ngambana ngame ngamogdo Manipur da leba kamu singgi su masigi sanabagi sumagi khudong chapse pinenabagi damta admai tong sinmane Housing asin nungtil da phone kiba Manipuri pause singa sige maru pau pau muk puni minase Kanglei Park ki meira sensitive area oriba Manipur da paumi singna Lori Todang asi yamna chawi paumi singi pension gi senpham matam ga chanana hengatnaba honagani biren digital transaction tawbana lamdam asida corruption free ohenbada achaw mateng oregani chem Manipur Press Club ta organic restaurant ama chief minister na ngasi hangdokre barfu manga suba mabok kumon pangthokre miyamna article 371 gi matangda mipainingai oide cm Kangla Pau Manipur ki mising dagi association masing na helamgani paumi sing thodang chawi paumi singbu thagatningi biren PWD singda haidokhi wafum ngakna chalu footpath sing khong thangpham leitre heroin amadi brown sugar mai thakre kappa ahum fare Godavari turelda hi laksin khibada sikhiba mi masing tarani thoi sure MP gi chawgi phibam dong thiningai oire pauzel paumi singna pau phongbada achumaran hana thidolaga phongbiyu CM Engineer singna mathau masak khangna quality leina thabak tausi journal sing nupi macha ma sangoida thoriyanuna siramle heroine amadi brown sugar mai thaduna manghankhre pandam amzugi nifutaruk suba mapokuman pangthokre paumi sing amadi editor singi haisingba kyana Manipur da thoning da thodok thoktabani chem Art and Culture Department ki makha da laiba secta living museum miyam gi santi pekpham ole saisa kya manin makha tamna lerami habagi Kudam oigadaba polam kya museum asida lerami hojikti udre lekai Aroibada moroiba pawmu kana phongbigani Corruption amadi data manipulation tawba thingnaba lengakna digitization na mai onsilapani haina Manipur gi chief minister Nongthamam Birena haikre Amzugi nifutaruk suba mapokumon thoram pangthoktuna mapan suba journalist sportsman lisingani taramapan gi mana mathum yan thokre pongmi singna state ki mapanda satpa matamda babanda leinabagi kudong saba pina bhonaragani haina chief minister N Virena phongokre Nauna saba loireba tribal walking women's hostel chief minister N Virena sangaduna miyamda khusinakre Amadi Valley de River District Mari asi Assam Lambi da samnahana bahonaragani haina Textile, Commerce and Industries and Power Minister TH Biswajit Phongokre Ngasi gyone di matang sida Manipuri Paulo jare Times of Manipur gi Manipuri Pau yang bir bising bamu kana krum jare